Nangjariba Shagolshem Gamising Joint Action Committee against the suspicious death of Shagolshem Lenin. I sugi commander oina opuzabani. Koi Lagitraba Anga si Aero Esigi Manum Sanaleva Vantisina Ponba Petra Haiba Nangudagini the Apopoli Mina Shagolshem Inauba Apopoli Mina Shagolshem Ombi Kamala Bibigi Masan Pani Haiba Ngang Asi Gari Deleva Haisi Academic Wardel Oina Puzaraga Apukachemo Haduna Mumunu Puzaraga Yam Samni Hindaba Angang Amani of the Tobutu Live Activity Kangdra Narang Asi Opigi Schoolum Dagi, I Mara Puriba, Water Puriba, Schoolum Dagi, Adusu, Magi Apopa, Mama, family, the Nataba, Atoba Saita, Haibanga Asi Pentoga, Tori Araga, Laitre, Hana, or Pubira Pagi Matuina, Adu the Pare, Legitaba, the body do Masaka and the Sopiganu, Hina, Mumunu, the Joko, or Pijagibini, Adu Onata Inabada Apoina, Sapabatam, the Asi, the body as he, my Taraga. Oriya lezu khangde yan lezu khangde yamna singnaba misi amada mo amda leiramba masi akoi yamna singnaba na maram oraga asiba sigi asibda Mihatpa sida senariba Mihatpa asi athuba matamda gomengi saida hajing baje lauriba det 11 gi manungda Puthoktrabadi Mihatpa si Puthoktrabadi akoi manipurda leiriba siaso sing Mayamji Marapai Mam Samnaraga, Akanba Monga Makan Makakagi, education to Kani Habizi, Sakagi Punik Century, Arubada, Apoina, Jisina, Lepiva, Haragati, Mihatpa Sipu Tontivo, dead body Logjaroi, Abadi, Apogi, Dead Eleven, Jim Manunga, Puthoktrabadi. Going aside among the high Mina, which Manipura was sourcing Kangu, Marapai, Makamakaki, Khongjang Changsinlagani have said, Yagi Mating Loroga, see why you see further from the